Manipur da Covid-19 positive oibagi case nongma-nongmagi hen-gatlakli. Ngasisu state Asida Covid-19 positive Oiba Meeoi thengnabaga loinana houjik phaobada Punna Covid-19 positive Oiba Meeoi masing Sukhre. Hiram masing amari loinana Health Services Manipur na thadorokpa channel amana hai. Ngarang nungtil pung ani dagi ngasi nungtil pung ani phaobada Punna Meeoi kunitoi Covid test tawki maduda Meeoi Covid-19 positive oiramba thengnakibani. Hairiba pungpam asigi manungda Covid-19 positive oibagi chang asi chada tarahumdoi dasmik taruk oiki. Ngasi thengnakiba Covid-19 gi case ahum adu Imphal East amasung Imphal West district ta Meeoi amamam aduga Thengnopal district ki Meeoi amani. State asida handa Covid-19 gi laichat sandokpa haukraba matung ngasi nungtil pung ani phaobada punna sample chama nifu taret test chawkhibagi manungda sample kuntra taret Covid-19 positive oiba thengnakre. Sample chama nifu taret adu Imphal East district ta sample kunithoi, Imphal West district ta sample chama subna ani, Bishnupur district ta sample taranithoi, Tamenglong district ta sample ama, Thaubal district ta sample taru, Thengnopal district ta ama, amasung Kagching district ki sample ahumni. Houjik phaobada Imphal East district ki Meeoi taret, Imphal West district ta Meeoi kunhumdoi, Bishnupur district ta Meeoi mari amadi Kagching, Thaubal amadi Thengnopal dagi Meeoi amamam Covid-19 positive oiramba thengnakre haidi. Houjik phaobada punna Covid-19 gi active case kuntra manga leiri masigi manungda Meeoi kuntra nithoi di houjik home isolation da leiri loinana ngasi phaobada punna Meeoi ani discharge tawkhre. Houjik phaobagi oina laichat asina maram oiraga misimina yaudri panba yabadi haukiba tang mapal da Bishnupur district ki Meeoi ama chahi asigi ihan hanba oina Covid-19 positive oiramba thengnakibani. Houjik state asida oirakliba laichat asida gi ngakthoknaba miyam Covid-19 gi chatna kanglon ngakna chatpagi tangai fadabale loinana oirakliba fibam asida miyam mipaidanaba cherul asna makatana khangalakli.